ꯈꯥꯒꯁꯦ ꯌꯥꯗ꯭ꯔꯦꯗ ꯕꯖꯥꯔ ꯐꯝꯕꯁꯦ ꯇꯣꯛꯀꯦꯗꯤ ꯇꯧꯕꯅꯤ ꯁꯤꯠꯁꯨ ꯁꯤꯠꯇꯦ ꯇꯧꯏꯕ ꯑꯩꯈꯣꯏꯒꯤ ꯐꯖꯕꯤ ꯑꯅꯤꯈꯛꯇꯨꯅ ꯀꯩꯗꯧꯔꯝꯗꯣꯏꯕ ꯊꯣꯛꯂꯛꯈꯤꯒ ꯈꯟꯗꯦꯁꯦ ꯑꯩꯒꯤ ꯐꯖꯕꯤ ꯏꯆꯥꯅꯨꯄꯤꯗꯣ ꯂꯥꯛꯑꯦ ꯈ꯭ꯋꯥꯡꯒ ꯇꯦꯛꯑꯦ ꯌꯥꯗ꯭ꯔꯦꯗ ꯀꯩꯅꯣ ꯑꯗꯨꯝ ꯂꯩꯁꯜꯂꯛꯏꯗꯨꯕꯣ ꯂꯥꯡꯒꯅꯨ ꯉꯥꯏꯈꯣ ꯑꯃꯗꯨ ꯑꯃꯨꯛ ꯊꯣꯛꯂꯛꯈꯤꯅꯤ ꯉꯥꯏꯈꯣ ꯀꯩꯅꯣꯃ ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯑꯃꯗ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒꯤ ꯆꯥꯗꯦ ꯈꯣꯏꯗ ꯊꯝꯅꯒꯦꯕ ꯋꯥꯈ꯭ꯔꯦ ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯥꯏ ꯐꯝꯃꯝꯕ ꯃꯨꯔꯥꯁꯦ ꯍꯧꯖꯤꯛꯐꯥꯎ ꯂꯧꯁꯟꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤ ꯃꯧꯅꯣ ꯁꯤꯕꯨ ꯈꯪꯗꯦ ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯀꯗꯧꯔꯤꯕ ꯈꯪꯗꯦ ꯍꯣ ꯂꯩꯁꯅꯥ ꯇꯥꯔꯤꯕ꯭ꯔꯣ ꯀꯔꯤ ꯅꯨꯄꯤꯅꯣ ꯈꯪꯗꯦ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇ꯭ꯔꯕ ꯁꯤꯕꯨ ꯑꯝꯇ ꯃꯨꯔꯥꯁꯦ ꯑꯩꯅ ꯉꯁꯥꯏ ꯑꯌꯨꯛꯅ ꯐꯝꯃꯝꯕ ꯃꯨꯔꯥꯁꯤꯕꯨ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯂꯧꯁꯟꯗ꯭ꯔꯤꯁꯤꯕꯨ ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ ꯏꯃꯨꯡꯗ ꯊꯣꯛꯂꯣ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯑꯩꯁꯦ ꯕꯖꯥꯔꯗꯒꯤ ꯍꯜꯂꯛꯑꯅꯤꯅꯦ ꯅꯪ ꯇꯥꯏꯃꯤꯡꯁꯦ ꯈꯪꯕ꯭ꯔꯥ ꯑꯩꯗꯣ ꯆꯥꯛꯈꯨꯝꯗꯅꯦ ꯋꯥꯏ ꯁꯤꯠꯂꯝꯕꯅꯦ ꯏꯃꯥ ꯋꯥꯏꯗꯣ ꯅꯪ ꯉꯁꯥꯏꯅ ꯁꯤꯠꯄꯗꯤ ꯀꯩꯗꯧꯒꯦ ꯑꯩ ꯑꯇꯩ ꯇꯧꯕꯗ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯅꯅꯤ ꯑꯗꯣ ꯃꯨꯔꯥꯁꯦ ꯑꯩꯅ ꯉꯁꯥꯏꯗꯤ ꯐꯝꯃꯝꯕ ꯃꯨꯔꯥꯟꯇ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯂꯧꯁꯟꯗ꯭ꯔꯤꯁꯤꯅ ꯀꯅꯥ ꯐꯝꯕ ꯂꯥꯛꯅꯕ ꯉꯥꯏꯔꯤꯕꯅꯣ ꯏꯕꯦꯝꯃ ꯅꯨꯄꯤꯅ ꯐꯝꯒꯅꯤ ꯍꯥꯏꯅ ꯇꯧꯕꯅꯦ ꯏꯃꯥ ꯑꯩꯅ ꯅꯠꯇꯤꯌꯦ ꯁꯤꯗꯤ ꯅꯪ ꯐꯝꯃꯝꯕ꯭ꯔꯣ ꯉꯁꯥꯏꯁꯦ ꯐꯝꯗꯦ ꯏꯃꯥ ꯅꯆꯤꯟ ꯊꯤꯔꯤ ꯀꯩꯒꯤꯅꯣ ꯏꯕꯦꯝꯃ ꯏꯆꯥꯅꯨꯄꯤꯗꯤ ꯁꯤꯒ ꯐꯝ ꯂꯩꯔꯝꯃꯤꯁꯤꯗꯤ ꯍꯣꯏ ꯑꯩ ꯍꯧꯖꯤꯛ ꯂꯧꯁꯟꯖꯔꯒꯦ ꯏꯃꯥ ꯆꯣ ꯄꯨꯁꯜꯂꯨꯔꯣ ꯁꯦ ꯁꯤꯒꯁꯦ ꯄꯨꯁꯜꯂꯨꯔꯣ ꯁꯦ ꯀꯣꯜꯂꯤꯛꯁꯤꯁꯨ ꯃꯄꯥꯟꯗ ꯊꯝꯃꯤꯅꯦ ꯀꯔꯤ ꯑꯉꯥꯡꯁꯤꯡꯅꯣ ꯈꯪꯗꯦ ꯊꯕꯛꯁꯨ ꯑꯝꯇ ꯂꯣꯏꯁꯟꯗꯦ ꯑꯃꯠꯇ ꯇꯥꯛꯄꯤꯔꯛꯇ꯭ꯔ ꯃꯥꯜꯂꯤꯅꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯗꯣꯔꯤꯗ ꯍꯣꯠꯅꯕ ꯅꯣꯏ ꯏꯃꯥ ꯑꯩ ꯄꯨꯁꯟꯖꯈ꯭ꯔꯒꯦ ꯀꯃꯥꯏꯅ ꯍꯣꯠꯅꯗꯣꯏꯅꯣ ꯁꯦ ꯏꯆꯥꯅꯨꯄꯤ ꯁꯦ ꯅꯪ ꯈꯨꯖꯤꯟꯗꯣ ꯁꯪꯕꯩ ꯃꯍꯨꯠꯇ ꯏꯅꯦ ꯙꯥꯅꯤ ꯄꯥꯔꯂꯔꯗꯨꯗ ꯆꯠꯂꯒ ꯁꯪꯕ ꯀꯩꯗꯧꯒꯦ ꯑꯗꯣ ꯑꯩꯅ ꯏꯅꯝꯃꯗ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯕ ꯄꯤꯗꯦ ꯍꯥꯏꯕ ꯑꯩꯅ ꯄꯥꯔꯂꯔ ꯆꯠꯀꯦ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯁꯨ ꯃꯈꯨꯗꯨꯝꯁꯤꯗ ꯎꯔꯨ ꯂꯩꯈ꯭ꯔꯕꯅꯤ ꯃꯥꯅ ꯈꯪꯕ꯭ꯔꯥ ꯃꯥꯅꯅꯦ ꯑꯗꯨꯝ ꯇꯧꯔꯦ ꯏꯆꯥꯅꯨꯄꯥꯗꯨꯁꯨ ꯍꯣꯏ ꯑꯩꯅ ꯍꯥꯟꯅꯗꯤ ꯃꯉꯣꯟꯗ ꯐꯤ ꯂꯩꯒꯦ ꯍꯥꯏꯁꯨ ꯄꯩꯁꯥ ꯄꯤꯗꯦ ꯍꯥꯏꯕ ꯃꯃꯥꯅꯤ ꯀꯥꯏꯅꯅꯦ ꯐꯣꯟ ꯑꯃꯇ ꯇꯧꯔꯛꯇꯦ ꯍꯥꯏꯕ ꯃꯃꯥ ꯑꯃ ꯂꯩꯔꯤ ꯃꯆꯟ ꯑꯃ ꯂꯩꯔꯤ ꯃꯥ ꯐꯣꯟ ꯑꯃꯇ ꯇꯧꯔꯛꯄ ꯀꯥꯎꯈ꯭ꯔꯦꯕ ꯑꯩꯈꯣꯏꯁꯦ ꯃꯥ ꯀꯥꯎꯈ꯭ꯔꯦ ꯍꯣꯏ ꯃꯇꯨꯁꯤꯗ ꯑꯗꯨꯝ ꯂꯨꯞꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯗ꯭ꯔꯦꯗ ꯑꯩꯗꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯏ ꯍꯥꯏꯅꯅꯦ ꯈꯪꯕ ꯑꯩꯅꯅꯦ ꯑꯁꯥ ꯑꯥꯗꯧꯅ ꯁꯥꯎꯖꯔꯛꯄꯅꯤ ꯀꯗꯥꯏꯗꯒꯤ ꯃꯆꯥ ꯄꯣꯛꯇꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯄꯨꯁꯜꯂꯦ ꯑꯋꯨꯟꯄꯣꯠ ꯍꯥꯏꯁꯨ ꯎꯜꯂꯛꯇꯦ ꯏꯃꯥ ꯄꯨꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯕꯁꯤꯡ ꯈꯪꯗꯦ ꯅꯣꯏ ꯇꯥꯆꯧ ꯂꯥꯛꯑꯒꯅꯦ ꯑꯃ ꯃꯨꯊꯤꯍꯟꯕ꯭ꯔꯥ ꯑꯃ ꯇꯧꯗ꯭ꯔꯣꯝꯅꯦ ꯑꯩꯗꯤ ꯏꯃꯥ ꯍꯟꯗꯛ ꯊꯤꯕꯗꯗꯤꯀꯣ ꯏꯆꯥ ꯌꯥꯝ ꯍꯩꯕ ꯅꯨꯄꯤ ꯊꯤꯁꯤꯀꯣ ꯁꯤꯒꯨꯝꯕꯗꯤ ꯑꯩꯗꯤ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯑꯩꯅ ꯈꯜꯂꯨꯕꯅ ꯑꯋꯨꯟꯄꯣꯠꯀꯁꯦ ꯖꯣꯃꯥꯗ ꯄꯨꯔꯛꯀꯅꯤ ꯑꯜꯃꯥꯔꯤ ꯑꯅꯤꯈꯛ ꯄꯨꯔꯛꯀꯅꯤ ꯑꯗꯨꯁꯨ ꯈꯥꯂꯤ ꯄꯣꯠ ꯁꯣꯝꯗ ꯍꯥꯞꯄꯤꯔꯛꯇꯦ ꯑꯗꯨꯅꯤ ꯀꯔꯤ ꯇꯧꯗꯣꯏꯅꯣꯕ ꯃꯤ ꯃꯃꯥꯡꯁꯤꯗ ꯑꯩꯁꯦ ꯆꯣꯞꯄꯃꯅꯤ ꯈꯪꯕ꯭ꯔꯥ ꯆꯍꯤ ꯑꯅꯤꯁꯤꯗ ꯃꯥꯅ ꯍꯧꯖꯤꯛꯐꯥꯎ ꯑꯉꯥꯡ ꯊꯤꯕ ꯉꯝꯗꯦ ꯍꯟꯗꯛꯇꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃ ꯏꯅꯥ ꯌꯥꯝ ꯈꯨꯟꯕꯤꯗꯣ ꯑꯗꯨ ꯂꯧꯁꯤꯔꯕ ꯌꯥꯕꯤꯔꯛꯀꯗ꯭ꯔꯣ ꯀꯩꯒꯤ ꯌꯥꯔꯤꯅꯣ ꯑꯩꯈꯣꯏ ꯇꯥꯆꯧꯕꯁꯨ ꯌꯥꯝ ꯐꯖꯩꯗꯨꯗꯤ ꯅꯣꯏ ꯇꯥꯆꯧ ꯂꯥꯛꯑꯒ ꯇꯨꯃꯤꯟꯅ ꯇꯥꯟꯅ ꯇꯥꯕ ꯑꯗꯨ ꯑꯁꯤ ꯇꯥꯍꯜꯂꯨꯔꯗꯤꯅꯦ ꯂꯣꯏꯔꯅꯤ ꯅꯨꯄꯤꯁꯦ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯍꯣꯏ ꯆꯣ ꯏꯃꯨꯡ ꯆꯪꯈ꯭ꯔꯣ ꯍꯨꯔꯥꯟ ꯇꯥꯏꯔ ꯏꯃꯥ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤꯗꯣ ꯀꯩ ꯅꯨꯄꯤꯅꯤꯒꯦ ꯁꯤꯗꯤ ꯁꯛꯁꯤꯒ ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯏꯅꯝꯃꯁꯦ ꯀꯔꯝ ꯀꯥꯟ ꯆꯠꯈꯤꯗꯣꯏꯅꯣ ꯍꯥꯏꯕ ꯏꯃꯥꯒ ꯂꯩꯃꯤꯟꯅꯕ ꯌꯥꯝ ꯉꯝꯃꯔꯣꯏꯗ ꯈꯪꯗꯦꯗ ꯅꯪꯉꯣꯟꯗꯒꯤꯅꯦ ꯑꯩꯅ ꯍꯦꯟꯅꯅꯦ ꯇꯥꯟꯊꯣꯛꯅꯤꯡꯉꯝꯅꯤ ꯏꯕꯦꯝꯃ ꯃꯤ ꯃꯆꯥꯁꯦ ꯂꯧꯔꯨꯔꯒꯅꯦ ꯑꯃꯨꯛ ꯇꯥꯟꯊꯣꯛ ꯀꯔꯤ ꯑꯣꯏꯅꯤ ꯈꯟꯕꯗ ꯑꯩ ꯋꯥꯔꯕꯅꯤ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯅꯍꯥꯟ ꯏꯅꯦ ꯊꯣꯏꯕꯤ ꯂꯥꯛꯑꯝꯃꯤꯗꯣ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯣ ꯑꯩꯅ ꯃꯥꯒꯤ ꯃꯍꯤꯗꯣ ꯈꯔ ꯄꯤꯔꯛꯑꯣꯅ ꯍꯥꯏꯈ꯭ꯔꯕꯅꯦ ꯀꯩ ꯃꯍꯤꯅꯣ ꯍꯥꯏꯁꯦ ꯏꯅꯦ ꯊꯣꯏꯕꯤ ꯍꯣꯏꯗꯤ ꯉꯝꯃꯤꯗꯅ ꯇꯥꯟꯊꯣꯛ ꯈꯣꯠꯇꯣꯛꯄꯗꯣ ꯌꯥꯗꯨ ꯇꯧꯅꯕꯗꯣ ꯍꯣꯏ ꯑꯗꯨꯗꯣ ꯃꯍꯤꯗꯣ ꯄꯤꯊꯛꯑꯒ ꯁꯨꯝ ꯆꯠꯈꯤꯅꯩꯌꯦ ꯂꯨꯄꯥ 2,000 ꯈꯛ ꯄꯤꯌꯨ ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯅ ꯄꯤꯕꯨꯗꯤ ꯄꯤꯈ꯭ꯔꯦꯕ ꯑꯗꯨ ꯄꯤꯔꯛꯇ꯭ꯔꯤꯁꯤꯅꯦ ꯍꯧꯖꯤꯛꯐꯥꯎ ꯁꯠ ꯄꯤꯔꯛꯑꯒ ꯁꯠ ꯆꯠꯈ꯭ꯔꯦ ꯈꯌꯥꯝ ꯄꯤꯔꯗꯤ ꯁꯤꯗ ꯐꯕ ꯎꯕꯗꯅꯦ ꯄ꯭ꯔꯥꯟ ꯆꯥꯛ ꯌꯥꯅꯤ ꯍꯥꯏꯁꯤꯅꯤ ꯑꯁ ꯅꯨꯡꯁꯤꯗꯕꯅ ꯑꯩꯗꯤ ꯁꯤ ꯑꯩꯈꯣꯏ ꯏꯅꯝꯃ ꯑꯅꯧꯕꯗ ꯂꯥꯛꯑꯗꯤꯅꯦ ꯑꯁ ꯑꯩꯗꯤ ꯅꯨꯡꯉꯥꯏꯅꯤꯉꯣ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯅꯤꯕꯣ ꯅꯣꯏꯒꯤ ꯅꯕꯨꯡ ꯎꯔꯨ ꯃꯧꯒꯤ ꯎꯔꯨꯗ ꯂꯨꯝꯕꯤꯗꯣ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯥꯛꯇꯣꯏꯕ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯕ ꯄꯨꯈꯤꯗ꯭ꯔꯣꯕꯁꯨ ꯈꯪꯗꯦ ꯏꯕꯦꯝꯃ ꯏꯃꯥ ꯏꯆꯥꯇ ꯉꯥꯏꯔꯨꯔꯕꯁꯨ ꯈꯪꯗꯦ ꯑꯗꯨꯏ ꯃꯃꯥꯡꯗ ꯆꯠꯈꯤꯅꯕ ꯁꯤꯟꯁꯤ ꯏꯃꯥ ꯏꯆꯥꯅ ꯑꯁ ꯉꯥꯏꯔꯣꯏꯗ ꯑꯩꯈꯣꯏ ꯇꯥꯆꯧ ꯌꯥꯝ ꯐꯕꯅꯤꯗ ꯏꯃꯥ ꯂꯩꯈꯔꯦ ꯅꯪꯅꯃꯅ ꯂꯩꯈꯔꯦ ꯅꯣꯏ ꯇꯥꯆꯧ ꯏꯕꯦꯝꯃ ꯂꯩꯈꯔꯦ ꯅꯪꯗꯤ ꯐꯩꯌꯦꯅ ꯈꯜꯂꯤ ꯅꯪ ꯂꯨꯍꯣꯡꯗꯣꯏꯁꯦ ꯑꯩꯗꯤ ꯀꯣꯛꯀ ꯁꯥꯏ ꯏꯕꯦꯝꯃ ꯑꯩꯒꯤ ꯁꯅꯥ ꯍꯟꯗꯛ ꯂꯤꯛ ꯑꯃ ꯁꯥꯕꯤꯅꯦ ꯍꯥꯏꯌꯦ ꯇꯥꯆꯧꯅ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄ꯭ꯔꯣ ꯍꯣꯏ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗꯒꯗꯤ ꯑꯃꯠꯇ ꯍꯦꯛ ꯇꯧꯔꯛꯇꯦꯗꯅ ꯃꯃꯥꯁꯦ ꯀꯥꯎꯈ꯭ꯔꯦꯗꯅ ꯃꯥꯁꯦ ꯀꯨꯏꯔꯦ ꯇꯧꯔꯛꯇꯕ ꯉꯔꯥꯡ ꯈꯛꯇꯅꯦ ꯇꯧꯔꯛꯏꯗꯣ ꯀꯃꯥꯏ ꯍꯥꯏꯔꯛꯀꯦ ꯀꯔꯤ ꯋꯥꯗꯅꯣ ꯍꯥꯏꯔꯛꯏꯁꯦ ꯑꯣ ꯑꯩꯅꯅꯦ ꯂꯤꯛ ꯑꯃ ꯊꯥꯖꯜꯂꯨꯔꯦꯕ ꯃꯉꯣꯟꯗ
ꯄꯥꯝꯃꯦꯅ ꯑꯗꯨꯝ ꯁꯥꯕꯤꯒꯦ ꯂꯨꯍꯣꯡꯕꯗ ꯍꯥꯏꯔꯤꯕ ꯑꯣ ꯑꯩꯈꯣꯏꯒꯤ ꯃꯧ ꯏꯕꯦꯝꯃꯁꯤꯅ ꯂꯧꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯑꯗꯨꯝ ꯅꯪꯒꯤ ꯂꯤꯛꯇꯣ ꯑꯁ ꯑꯩ ꯈꯪꯗꯦꯗ ꯅꯨꯡꯁꯤꯗꯕꯅ ꯂꯣꯏꯔꯦ ꯃꯥꯕꯨꯗꯤ ꯑꯩꯈꯣꯏ ꯂꯨꯂꯨꯁꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯁꯦ ꯀꯩꯗꯧꯉꯩ ꯌꯦꯡꯉꯨꯁꯤ ꯌꯦꯡꯉꯨꯁꯤ ꯆꯠꯂꯣ ꯊꯣꯡꯖꯅꯤꯗ ꯃꯃꯥ ꯑꯩ ꯇꯥꯒꯦꯗꯅ ꯆꯠꯂꯣ ꯍꯨ ꯍꯥꯄꯝꯅ ꯇꯣꯛꯀꯅꯤ ꯏꯕꯦꯝꯃ ꯏꯃꯥ ꯏꯆꯥ ꯁꯤꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯆꯣ ꯍꯦ ꯅꯪ ꯅꯃꯒ ꯇꯨꯀꯠꯆꯩ ꯍꯦ ꯆꯥ ꯂꯣꯜꯂꯤꯔꯣ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯇꯧꯔꯤꯅꯣ ꯅꯣꯏꯗꯨꯕꯨ ꯆꯥꯛꯈꯨꯝꯗ ꯁꯣꯝ ꯂꯩꯔꯤꯁꯤꯕꯣ 이마 뿌리 부자리 싸지. 싸서. 좀 차리버네. ꯀꯩꯅꯣ ꯆꯉꯥꯡ ꯂꯣꯜꯂꯤꯁꯤꯅ 이마 상곰도 로이. ꯑꯩ ꯆꯉꯥꯡ ꯊꯛꯇꯤ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯕ 상곰도 로이 그래 아두나니. ꯅꯪ ꯁꯪꯒꯣꯝꯗꯣ ꯂꯣꯏꯔꯗꯤ ꯉꯔꯥꯡꯅ ꯍꯥꯏꯕ ꯀꯩꯗꯧꯏ ꯅꯪ ꯍꯦꯛ ꯊꯛꯎ ꯍꯧꯖꯤꯛꯃꯛ ꯊꯛꯎ ꯅꯪ ꯍꯧꯖꯤꯛꯃꯛ 이마 이자 덕디. ꯆꯥ ꯊꯛꯇꯁꯨ ꯊꯛꯎ ꯍꯧꯖꯤꯛꯃꯛ ꯁꯥꯎꯔꯛꯇꯅ ꯉꯁꯤꯅꯦ ꯋꯥꯔꯛꯇ꯭ꯔꯕꯅꯤꯅ ꯑꯝꯇ ꯃꯧꯅꯦꯅ ꯄꯨꯔꯛꯏꯁꯤ ꯑꯩꯗꯤꯕ ꯊꯛꯎ ꯅꯪ ꯍꯧꯖꯤꯛꯃꯛ ꯊꯛꯎ ꯊꯛꯇꯕ ꯌꯥꯔꯣꯏ ꯑꯩꯃꯛ ꯊꯛꯎ 덕디 이마. 우시 터이다바 살나 타오나 짱그러야 해 짱그러 나 삭도 얘긴데 시 터이다바 살나 맘마 마빠는 와락다바 세부 어코 이자는 빠져 뿌레이니 아이니 온통을 라이바 팟대라고 로이다 고마운가. 와래다. 이게 더위네. 아직 나 떡볶이 타러 시작 강디네 이거. 떡볶이 타러 이게다. 이마 이놈의 똥먹으래 해봐 팬트야. 까다오래 허지구만 더 미워 일단 가리야 낭보 아직 똥만 달라 해 먹지 빠이 지금 덕지가 지금 이마. 짜도 해비자 이거 지금 에이 한도 이마 이라 한잔. 이마 헤이 너 신나는 너 신나는 어이 너 이거 말 지금 막 그래 신좀 말 지금 너 거해봐세 아이 얘긴데 거 사치 오버다 거 빵 그새 헤이 라카누 하시니 다이가 나이 낭 오버다 짱로 이자시디 나 자리라 지고. 이마. 이비마 그리노 낭나 보여 마tuk 짜고두가 라이두고 그리 뺀다바 레게 이마다 그리노 낭나 숙ям 짜고 보여온가 뿌려 라이시고 그리 누가이다바 레게 이비마 이마기 이비마 그리 누가이다바 레게 이마. 그이다우리 ꯑꯩꯈꯣꯏꯅ ꯏꯅꯝꯃ ꯇꯧꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛꯀ ꯃꯣꯏꯅ ꯇꯧꯋꯦ ꯍꯥꯏꯕ 그이다우리는 짜다 모이나 하요 이마다 하요 ꯃꯣꯏꯅ ꯑꯩꯁꯦ ꯌꯨꯝꯗꯨꯒ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦ ꯑꯇꯣꯞꯄ ꯃꯧ ꯑꯃ ꯊꯤꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯅꯦ 자시라오 이마가 내임도 자시라오 ꯑꯩ ꯆꯠꯂꯔꯣꯏ ꯁꯤꯗ ꯏꯃꯥ ꯃꯌꯥꯝ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦ 이마 이자기 ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯇꯦꯗꯀꯣ ꯗꯨ ꯐꯈ꯭ꯔꯕ ꯃꯧꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯠꯄꯤꯗꯨꯅ ꯇꯧꯔꯒ ꯐꯪꯉꯦꯗꯅ ꯁꯦ ꯉꯁꯤꯗꯤ 이마 이자도 ꯅꯕꯨꯡꯗꯨꯁꯨ 우다바 ꯀꯨꯏꯔꯦ 이마ꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯕꯨꯡꯗꯣ ꯍꯜꯂꯧ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ 미기디 ꯃꯇꯨꯡ이도 ꯑꯩꯈꯣꯏꯅ ꯗꯨꯛ ꯐꯈ꯭ꯔꯕ ꯃꯧꯗꯣ ꯁꯅꯥꯒꯨꯝꯕ ꯃꯧꯗꯣ ꯑꯩꯈꯣꯏꯅ ꯑꯣꯠꯄꯤꯕꯗꯨꯗ 미들이 짝하래도 이마 ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯏꯅꯝꯃꯒꯗꯣ ꯑꯃꯨꯛꯀ ꯂꯧꯁꯤ ꯌꯥꯔꯛꯀꯗ꯭ꯔꯥ ꯉꯝꯃꯔꯣꯏꯗ ꯏꯃꯥꯗꯤ ꯄꯨꯟꯁꯤꯁꯨ ꯌꯥꯝꯁꯜꯂꯛꯇ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ 이마 ꯅꯪꯒꯤ ꯈꯟꯕꯗ 이마ꯁꯨ ꯋꯥꯔꯦ ꯑꯩꯗꯤ ꯈꯪꯉꯕꯅꯤ ꯁꯤ ꯊꯣꯛꯑꯅꯤ ꯍꯥꯏꯅ ꯂꯥꯎ ꯂꯥꯎ 이자 ꯂꯥꯎ ꯆꯪꯉꯁꯤ ꯂꯥꯎꯁꯦ ꯂꯥꯎ 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 ꯕꯦꯒꯇꯣ ꯄꯥꯏꯔꯣ ꯂꯥꯎ ꯂꯥꯎ 이마ꯁꯦ ꯁꯣꯜꯂꯕꯅꯤ